Prime Minister amadi atopa minister sing punduna meeting tawri. Makhoina sum leiringai nipa ama sangsilaktuna Amritsar da landing tawkharba plane adu amukka paikre hairi. Asumna plane asi hojik paiduna chatkharga Lahore da landing tawnaba ayaba laukhre. Masina takpadi ansunna hagibagi matung inna hijacker sing asi ISI gi khunekta thabak tawre haibasi takpani. PMO office tagi ansunbu amuk kauksellaklami. Santokna plane adu Lahore da landing tawgre hairi. Ansunna makhoina tawribase Azadi dalna tawba manabagi damak tawribani hairi. Makhoigi hanadagi tarolaba pattern adu thuairibani. Hojik Pakistan gi President Zia al-Haq na minute amagi manungda call tawrolagani. Minister Singna India amasung Pakistan anigi marakta lainariba mari asi kaidanaba hijacker singa jasinaba purakpa pamlami. Atoppa Minister Singna suhairi hijacker sing aduna makhoigi demand pide haiduna passenger sing adubu loina hatok kharabadi election asi kuidrabanina masigisu khandaba yade hairi. Adubu ansunnadi mamangdagi hijacker singna demand tawrakpa terrorist thadoko harakpa na singba handakti tawbiganu yabiganu hairi. Hanadagi sanaraklaba pattern adu thugaise hairi. Hojik President Zia al-Haq na Indira Gandhi da call tawrakli. Mahakna hijack tawrabo plane ama Lahore da landing tawduna leiri. Landing permission pidrabadi aeroplane asi airport ta tasinduna amang ata thoalagani haibadagi ekhoina su landing permission asi pithokre hairi. Andaki hijack asiga marirak suba hijack plane sing Lahore da landing tawr aduna mamang da tawgiba adugumna hojik ekhoigi team na hijacker sing asibu jasinaba puraknabagi wari sananaba ready da leire hairi. Adubu handakti Indira Gandhi na munna khallaba matungda hijacker sing aduga jasinaba purakpiranu haikre. Wafam asi tabada President Zia al-Haq tanatana India gi minister sing asisu ngaklami. Indira Gandhi na President Zia da handakka thana hijack tawba plane Lahore da landing tawba ase marirak subani haina su adomna haibigre. Maram asina handakki asimadi adomda khurau thanganba pamdre aduna ekhoigi team na oina thengnajarage hairi. Bell Buttom na se amada karigumba khara iduna Indira Gandhi da pisilli. Indira Gandhi na President Zia da wa amata haijage hairi madudi aeroplane da thau hanbiganu hairi. Hairiba wafam asi hijacker sing asigi marumda ISI leibagi singnabadu hairibani. Asi harga call hojik thamkhre. External Affairs Minister na election gi matangda wa haigi tawi. Adubu Indira Gandhi na aina darkar taribse mathang election na aikhoigi leibak asina sahi chama gi matungda oihaugodaba phibamdo pami hairi. Hojikti ansunna hakiba wafam sing adu chumlabanina Indira Gandhi na Bell Buttom bu suthajari. Hojik President Zia al-Haq asi Indira Gandhi na harakhi wafam adu tabada yama sauninglam. Indira Gandhi asi yama singba nupi ni hairi. Military gi miyo asina Indira Gandhi na harakhi wafam singdo ro na hayalibani hairi. Pakistan gi Prime Minister asina makhoina pamliba thabak asi phangnabagi damak mangonda plan ama leire hairi. Somdasu ansun amusung minister singna tawba yaba plan sing nainaba hauri. Ansunna hijack tawkhraba plane asigi matangda mayamna sandokna hairi. Aeroplane asi pairamdaida thau gallon 3,000 haptuna paikibani. Gallon haibase liter 3 ga manai. Aeroplane asina pung amada thau gallon 750 sijinai. Maram asina hojik makhoina Lahore da landing tawgarba haibase saurakna thau tangkhai amadi sijinaramlani hairi. Lemhauriba thau asina Asia da leiriba any jaga amada paiduna chatpa ngamgani. Makhoina paiba yaba jaga singdi Kathmandu, Colombo amusung Kabul ni. Adubu hairiba mafam ahum asiri India ga yamna asetpa mari leinabanina mafam aduda landing tawhandaba yagani natraga aikhogi sifai sing thajinduna attack tawbasu yagani. Hairiba wafam sing asi ISI nasu khangi maram aduna makhoina suksoi soduna Middle East ta sathigani. Makhoina Middle East ta satpa yaba mafam ahumdi Dubai, Abu Dhabi natraga Muscat ni. Ansuna siliba plan asiga sab manana Pakistan da su khanarami. Middle East ki leibak singsi mamangda amukta hijack tawkhibagi thabak leiti. Maram asina makhoina su hijack tawrakpa matamda paikhat kadaba plan phajana amatta leitri. Maram asina Middle East asina India bu threaten tawnaba khwaidagi chapchaba mafam ni hairi. Indira Gandhi na hairi hojikti ekhogi problem asi yama lapna laikre. Ansunna yama lapanati karigumba aeroplane asina thau amuk hanjingrabadi America, Africa, Europe ta phawa paiduna satkiba yaribani. Matam aduda problem asi ekhoidagi yama lapkhre haiba yai. Adubu plane asi Pakistan manungda leibanina ekhoina any karigumba thabak amatta tawge haiba yaroi. Adubu plane asi Pakistan dagi paigiduna atopa leibak amada landing tawsilabadi mafam aduda ekhoina mamangda amukta tawgidriba thabak pangthokpa yabagi khudongchaba lei hairi. Civil Aviation Minister na yamna ngakpaga loinana kari tawdaribano hangdi. Ansunna
covert operation ama tawgadabani hai covert operation haibadi sak lotuna aeroplane manungda sangsilaga hijacker sing adubu loina phaba amasung passenger sing adubu tekta kaidana puthorokpa sini IB gi director na thabak ama tawba haibase hana phajana honaba darkar tai aduga honabagi matamsu sange hairi ansunna rona matam khudimakta adugumba matam masi yaroktringai da phajana honaduna lei aduga any problem ama mayoknabagi tanja laklabasu madubu thengai nanaba sem saduna lei aduga khudong thiba adu loigrabasu rodi khudong thiba ama lakpada mayoknanaba ready da adum lei hairi defense minister na Sonia Gandhi da hairi ngasi phawba hijack operation amata mai pakhiba leitri ansunna lei operation thunderbolt asi mai pakhrabani defense minister na hairi operation aduda misam manga sikhi amasung agent amasu thawai thakhi misi mina yawba operation asidi mai pakpa operation kauba yaroi civil aviation minister na mu hairi ansunna sathage hairiba operation asigi success rate kayano hangli hauzik ro bulingkhatkiba RN kauna wa hairi rogi oinadi success haiba ama leite supnagi 1% khudong saba phangba matamda 100% honagadabani makhoina tawdoriba thabakse jor sanaba gumbani paikhat kadoriba khongthang khuding makta mai pakna bakanna honagadabani ngasaidagi ansunna mahakpu kanano haiba khangdi santokna mahak asi ro bulingkhatkiba RN kau hairibaduni haina masak taklam Indira Gandhi na Bell Buttom da thabak asi tawnabagi damak mahakna kari kari darkar tabagi hangli ansunna sathagadoriba thabak asi mai pakna bagi damak civil aviation gi minister Mr. Khan amasung minister of external affairs gi minister Mr. Rao darkar tai hairi Indira Gandhi na ansunna hariba wafam asi yaare adubu mahakna sathagadoriba operation asi nimit tadringai da losingadabani hairi somdasu president Zia al Haq na prime minister da India bu para ama athubada tambina bahairi hojik reporter kaya ama e pausing khomjili Prime Minister amadi mahaki army supremacy ka loinana aeroplane manungda sangsinkhri mahakna sanglakpada passenger nupi amana makhoi bu kanbiyo haijari military gi personnel asina aikhoinadi nakhoi gi mateng pangnaba nakhoi gi sarkar da haibani adubu nakhoi gi sarkar na yaraktre hairi hauzik military gi miyoi asiga hijacker nipa asiga wari sanari military gi miyoi asina hairi Indira Gandhi na jasinaba purakna bagi wafam adu andakti yaraktre hijacker nipa asina aeroplane asibu nakhoina mafam asida puduna laklo haibadagi purakli adugi matungda aigi paisa awat pasu pini haigibani aduga London natraga Canada da aibu chalhangani haigibani adubu haujikna Indira Gandhi na jasinaba puraktre hairibasi karigino haiduna sauduna nongmai lokthoroktuna miyoi sida kapke tawi Prime Minister na hairi nongmai du asengba natte haibase nangna su khangibani ikhoina su khangibani matau karamna nangna kaptoribano kapo hairi hijacker asina hairi nakhoina India masa asidi pangbani aikhoina hek hairakpa thabak khodimakta tawgani haigibani aduga hujikti apangmase ai oiraga leiramle hairi masidagi prime minister asi saukolaktuna hijacker nipa asida chaiba horokle nangna sagi leifamdu masa khangu nahak ase Pakistan gi leirak khulak amada gunda saduna leiba miyoi amani aduna aikhoina tawo hairiba thabak ase tumina taw natraga India gi jail manungda bandi oina leirugera hangli masidagi hijacker nipa asina taptharaktuna hoi ai sar khoina haiba thabak adu tawjarage hairi adubu prime minister asina hujikti nahak thabak amata tawbagi mathau tadre thabak khudimak hujikti miyoi amana tawragani haigri hijacker asina kanano hangbada police na amukta phaba ngamgidriba Daljit Singh Dodi asi ojuna leramle hujik Daljit laklabani na makha taba tawba yaba thabak amuktana ba haukhre hujik plane asida atopa country amada haibadi India bu namduna jasinaba purakpa ngamgada walaibak amada paiba yabagi thau chapchana yauri Daljit na masi Dubai da oigani hairi Dubai haribu mafam asi mamangda hijack amukta tawgidriba leibak amani makhoigi sarkar asi minungsi yama chawba miyoi amani maram asina aeroplane manungda yauriba passenger sing asibu tekta kaidanaba soidana landing tawbagi ayaba pirakani aduga India ga jasinaba puraknaba pressure jamna pesilo hairi Daljit na jasinaba puraknabagi damak pung khudingi miyoi ani nongmaina kapkani hairi aduga ahanba oina kapkadaba miyoi adu nupi oigadabani hairi hijacker asina ngasai mahakna langthokiba asaba nongmai adu khungatuna asina mi ha tawribara hangli Daljit na aduna tawgodaba nati haituna asengba nongmai grenade sing ulaklami prime minister asina satellite fall pisille aduga makhoina pamliba demand gi list adusu pisille asumna hijacker nipa asi hujik Daljit ka onthokna kari
Somdasu Alsun amasung Santokna pau yengli. Santokna ISI na mathangda kari tawrokpa yabage hangli. Ansunna ISI asi mahaki makhura natti. Aduna kari tawrokkadoribano haibasi matau karamna khangdoino hairi. Wai ase tawada Santokna sauduna mafam asidagi parap thokirami. Ansunna ai soikhre haiduna Santokki matung induna chatli. Daljitna hojik mahakna purakhiba asengba nongmai amasung grenade adu hijacker amada pirami. Aduga plane asi Lahore thadokduna chatkre. IB gi director asinasu International Aviation gi report matung inna aeroplane adu Dubai da paikre haibase khanglami. Hojik makhoina covert agent ama mathau tarami. Covert agent haibadi mapan thongda karigamba thabak ama tawduna leiraga manungda aronba thabak kaya ama tawriba miyoi adubani. Dubai da rogi oinasu covert agent amata leite IB gi oinasu amata leite. IB gi director asina makhoigi thabak tawbiyu haiba jaga tawba covert agent ama thige haikre. Hojik Ansun Santok amasung minister ani asi Dubai da operation chathanaba thorokli. Ansunna thorokpada yamlaba miyam amana passenger singi thawai kanbiyu makhoigi mama gi thawai kanbiyu haiba play card kaya ama paidana lauduna leiba thengnarami. Masi ubada mahaki wakhandasu yam nungaithaba phawrami. Mahaki thamoida mahaki mamabu kanba ngamdrabasu yamlaba miyam asigi mama mase imung manung adubudi kanba ngamnabagi damak honagani haiduna chap yungna khalli. Hojik IB gi director na Dubai gi airport ta thabak tawduna leibi Adila Rehman Kobi covert agent amaga pau phaunaduna makhoina chathagadoriba operation asida matyeng pangbinaba haijare hairi. Nupi aduna spying device na singbadi supply tawba ngamgani adubu ahenba khusu khulai amasung nongmai maruna singbadi piba ngamloi hairi. Ansunna mahakna airport ki map aing asa ising nungsit ki phibam takliba se darkar tai hairi. Minister Rao na Ansunda nang natomtana operation asi chathaba ngamgadoribra hairi. Aduga makhoina hojik airport yorokpu matamda Ansungi mamanaba ataisu mahakpu ngaiduna leramle. Ansunna chathagadoribra operation asigi matangda mayamda hairi. Operation asigi maming Operation Mirage. Hijack tawkhraba plane asigi manungda lona sangduna yama thuna manungduda leiramba hijacker sing adubu attack tawgadabani. Makhoigi team asina thau hanba miyoigi dress setuna thau hanba lakpu miyoi satuna plane asida changnaba honagadabani. Aikhoigi miyoi sing asi team ahum thokna khaidoktuna mission asi chathagadabani. Ahanba teamda Bell Button amasung San ibani na lona luggage thampham ka asida changlagani. Masigi ka asidagi aeroplane asigi maning thangba sarukta phawdokpa yai. Aduga team 1 na mafam aduda leiramba hijacker sing adu phajingadabani. Masigi matungda team 1 na team 2 na changlaknabagi damak maningda leiriba thong asi hangdoktuna makhoi khudimak loina changlakkadabani. Team 2 na bomb na chingba leiramba khudimak lauthokadabani. Aduga team 1 na aeroplane asigi atopa mafam singda leiramba hijacker sing adu lona loisengadabani. Hojik haikhibra asina plan A ni. Hojik Ansunna plan B amasu tawduna leiramle. Plan B asidi Indian Army na aeroplane asida attack chathagadabani. Israelda training chatluba army group ama hojik India da halakli. Makhoi sing adubu Dubai da laknaba kaukhre. Makhoina plane da laklabadi Pakistan gi radar system nasu khangani adugi mathakta atopa lamgi army team ama lakpa haibase Dubai da changba yaro. Maram asina Dubai da leiriba Gulf of Oman kauba turin asida jahaz ki khuthang da lona changlakadorabani. Aduga Dubai gi airport da leiriba police tagi ayaba lauraba matungda aeroplane asida attack chathaduna hijacker sing adubu loina loisingadobani. Hojik civil aviation gi minister asina hairi plan A amasung plan B ki ayaba Dubai na amata pirakloi. Adugi mathakta plan B haibadi Indian Army na Dubai da changluba haibase lan soknaba haubaga chap manai. Aduna hairiba plan sing asi tawnabagi damak Dubai dagi ayaba sukpi pirakloi hairi. Ansunna hairi ayaba pirakloi daba singdo hainanabagi damaktani minister anibu puduna Dubai da chattoribase. Civil aviation minister na nangna tawdoriba thabak sina kanaba amata purakloi. Maram asina minister gi wataro aduga hijacker sing asina pamliba demand adu pithokrase aduga jasinaba puraklase hairi. Ansunna satrang sanaba se ani thokna sanaba yaba nati haibadi si tawrani haiduna thabak se khankrabani atopa ama muk tawraroi hairi. Aigi plan asi hojik haurabani aduna aina phanaba adum sinjarage hairi. Hojik Ansunna makha taaduna chathagadaba thabak sing hairi makhoina chattoriba mission asida central minister ani yauri lemhoriba aikhoina minister ani siga lakbinaba government gi miyoi saaduna chatkadabani. Sundar nangna soinaiba miyoi sagadabani. Aikhoina nongmai khusu khulai amata pusinba yararoi. Dubai da makhoibu matyeng pangnaba miyoi ama leiramgani. Hijacker sing adugi makhutta nongmai kaya yamna pairamgani haibasu aikhoina khangdi. Aduga
ꯃꯈꯣꯏꯅ ꯆꯠꯇꯣꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯆꯪꯕꯗ ꯑꯊꯤꯡꯕꯁꯨ ꯄꯤꯔꯛꯀꯗꯧꯔꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯇꯝꯒ ꯂꯝꯖꯦꯟ ꯇꯥꯟꯅꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯁꯨꯞꯅꯒꯤ ꯄꯨꯡ 8ꯇ ꯉꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯄꯦꯁꯦꯟꯖꯔ 210ꯕꯨ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯟꯕ ꯑꯃꯁꯨꯡ ꯍꯥꯏꯖꯦꯀꯔ 4 ꯐꯥꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯗꯕꯅꯤ, ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯨꯡꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯦ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝ ꯑꯃ ꯍꯪꯂꯤ꯫ ꯃꯈꯣꯏꯅ ꯔꯣ ꯍꯥꯏꯕꯁꯦ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯥꯒ꯭ꯔꯦ, ꯑꯗꯨꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯥꯒ꯭ꯔꯦ, ꯑꯗꯨꯕꯨ ꯔꯣ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯀꯔꯤꯅꯣ ꯍꯪꯂꯤ꯫ ꯁꯥꯟꯇꯣꯛꯅ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯃ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯃꯅ ꯃꯃꯥꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯀꯝꯗꯧꯕꯒꯦ ꯍꯪꯂꯤ꯫ ꯍꯨꯏꯅꯥꯎ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅ "ꯅꯪꯒꯤ ꯏꯄꯥ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯝ ꯆꯠꯈꯤ" ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯨꯏ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯔꯣꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯁꯥꯟꯇꯣꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯔꯣ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯒꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯁꯥꯟꯇꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯟꯁꯨꯟꯅ ꯅꯣꯛꯇꯨꯅ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯍꯥꯏꯅꯁꯦ ꯍꯥꯏꯔꯤ꯫ ꯑꯟꯁꯨꯟꯅ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯀꯣꯆꯤꯟꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯇ ꯍꯜꯂꯛꯀꯅꯤ, ꯃꯁꯤꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯟꯁꯨꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯠꯄ ꯇꯧꯗꯅ ꯁꯠ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯔꯤꯀꯥꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯂꯦꯞꯇꯅ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯍꯥꯏꯔꯤ꯫ ꯑꯟꯁꯨꯟꯅ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯔꯤꯀꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯁꯥꯟꯇꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯊꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯤ ꯑꯌꯥꯝꯕꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯁꯥ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯍꯦꯛ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯄ꯭ꯂꯦꯟ ꯑꯁꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯄ꯭ꯂꯦꯟ ꯃꯅꯨꯡ ꯑꯁꯤꯗ ꯐꯝꯊꯕꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯒꯤꯔꯝꯃꯤ꯫ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯎꯕꯗ "ꯃꯍꯥꯛꯇꯤ ꯇꯨꯝꯊꯈ꯭ꯔꯦꯅꯦ, ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ" ꯍꯥꯏꯔꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯟꯁꯨꯟꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯍꯧꯖꯤꯛ ꯍꯥꯏꯖꯦꯛ ꯇꯧꯔꯤꯕ ꯄ꯭ꯂꯦꯟ ꯑꯁꯤ ꯗꯨꯕꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯦꯌꯔꯄꯣꯔꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯍꯥꯏꯖꯦꯛ ꯇꯧꯔꯕ ꯄ꯭ꯂꯦꯟ ꯑꯃ ꯂꯦꯟꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛ ꯄꯔꯃꯤꯁꯟ ꯂꯧꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯃꯗ ꯍꯥꯏꯖꯦꯛ ꯇꯧꯔꯕ ꯄ꯭ꯂꯦꯟ ꯑꯃ ꯂꯦꯟꯗꯤꯡ ꯇꯧꯅꯕ ꯑꯌꯥꯕ ꯄꯤꯔꯛꯂꯣ ꯍꯥꯏꯔꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯈꯨꯗꯛꯇ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯇꯥꯁꯤꯟꯗꯨꯅ ꯄꯦꯁꯦꯟꯖꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯁꯤꯅ ꯑꯦꯌꯔ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜꯗ ꯀꯣꯜ ꯇꯧꯗꯨꯅ ꯂꯦꯟꯗꯤꯡ ꯇꯧꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯃꯁꯨ ꯁꯥꯐꯅꯕꯒꯤꯗꯃꯛꯇ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯅ ꯂꯦꯟꯗꯤꯡ ꯇꯧꯈꯤꯕꯒ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯒꯥꯔꯤ ꯀꯌꯥ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯁꯨ ꯑꯕꯨ ꯙꯥꯕꯤꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯦꯌꯔꯄꯣꯔꯠꯇ ꯂꯩꯔꯤꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯎꯅꯕꯒꯤꯗꯃꯛꯇ ꯍꯤꯜꯇꯟ ꯀꯧꯕ ꯍꯣꯇꯦꯜ ꯑꯃꯗ ꯔꯨꯝ ꯑꯃꯁꯨ ꯕꯨꯛ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯗꯨꯕꯥꯏꯒꯤ ATCꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯁꯨ ꯂꯦꯟꯗꯤꯡ ꯇꯧꯅꯕꯒꯤ ꯑꯌꯥꯕ ꯂꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯅ ꯄꯔꯃꯤꯁꯟ ꯑꯗꯨꯕꯨ ꯄꯤꯔꯝꯗꯦ꯫ ATCꯅ ꯂꯥꯛꯂꯤꯕ ꯄ꯭ꯂꯦꯟ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤꯗꯃꯛ ꯃꯈꯣꯏ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯒꯤ ꯂꯦꯟꯗꯤꯡ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤ꯫ ꯃꯈꯣꯏꯅ ꯄ꯭ꯂꯦꯟ ꯑꯁꯤ ꯍꯦꯛ ꯂꯦꯟꯗꯤꯡ ꯇꯧꯈꯤꯕꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ, ꯃꯈꯣꯏꯕꯨ ꯀꯥ ꯑꯃꯗ ꯂꯩꯅꯕ ꯍꯥꯏꯔꯤ, ꯑꯗꯨꯒ ꯁꯦꯅꯤꯌꯔ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒ ꯄꯨꯟꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯁꯨꯟꯗꯔꯅ ꯁꯣꯏꯅꯥꯏꯕ ꯃꯤꯑꯣꯏ ꯁꯥꯗꯨꯅ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯁꯤꯗ ꯐꯝꯍꯟꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯎꯆꯦꯛ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯄꯪꯊꯍꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯗꯨꯕꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯃꯤ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯗꯤ ꯉꯥꯛꯄꯤꯕ ꯉꯝꯗꯦ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯑꯟꯁꯨꯟꯒꯤ ꯇꯤꯝ ꯑꯁꯤꯅ ꯂꯥꯛꯂꯤꯕꯗꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯣꯟꯅ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯗꯨꯕꯥꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯃꯨꯟꯅ ꯈꯟꯅꯕꯁꯨ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯟꯁꯨꯟꯅ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃ ꯎꯔꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯪꯉꯤ꯫ ꯑꯦꯂꯤꯌꯥꯁ ꯅꯨꯄꯤ ꯑꯁꯤꯅ ꯑꯦꯌꯔꯄꯣꯔꯠ ꯄꯥꯛꯊꯣꯛꯅꯕꯒꯤ ꯁꯥꯒꯠꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯗꯥꯏꯔꯦꯛ ꯎꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯗ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯤ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯁꯤꯅ ꯂꯝꯖꯤꯡꯗꯨꯅ ꯕꯦꯜ ꯕꯇꯟꯒ ꯂꯥꯛꯃꯤꯟꯅꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔꯕꯨ ꯔꯨꯝ ꯅꯝꯕꯔ 1ꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯨꯟꯗꯔꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯁꯤꯗ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔꯗꯤ ꯂꯣꯟꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨꯅꯆꯤꯡꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤꯅ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯑꯦꯌꯔꯄꯣꯔꯠꯀꯤ ꯃꯦꯞꯅꯆꯤꯡꯕ ꯂꯝꯕꯤꯒꯤ ꯆꯦ ꯆꯥꯡ ꯄꯨꯔꯛꯂꯒꯦ ꯍꯥꯏꯔꯤ꯫ ꯆꯦ ꯆꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯤꯅꯠ 10 ꯈꯛꯇ ꯌꯦꯡꯕ ꯌꯥꯒꯅꯤ꯫
नुमित तागदबा पुंग मरिदा ngairi maram asina ansun amasung mahakki teamgi garida नुमित तागदबा पुंग adu set tawchille Pakistan gi Prime Minister na Daljit ta call tawduna thabak haunabagi wafam haikhre Daljit na Dubai gi ATC da call tawsinduna makoina tawgadaba thabak sing hairi haujik Daljit na hairi makoina pawnliba demand sing hairak lage anirak suna hairak loi aduna munna taw hairi mahak na hariba wafam khutimak ansun amasung mahakki team na sutaribani Daljit na hairi haujik phawbagi oinadi amang ata amata laigiroi adubu tapma tapna adum mafam asida sathiraba thodok kaya ama thogalakani hairi Daljit ki khonjel asi hek tabaga ansun na hanna tagarba khonjel ama ningsing laglami Daljit na mafam asida lairiba security singna makoida karigama thabak ama hek tarolabadi passenger ahum hatokani hairi aduga makoida ki han kholanba yarolabadi plane asibu ut olanduna miyoi khudimak loina hatokani hairi mahakna hariba wafam asi asengbagi tawgani haibase taknabagi damak hijacker nipa amada grenade ama pokhai hallo haiduna order pirammi nipa asina thoroktuna grenade ama pokhai halle grenade aduna pokhai bada mahak yamna harawrami haraw man khijuna mahakna yagoi phawa saduna lerami mahak po atopa hijacker amana changsinduna pokhre Daljit makha tari uredana haujikti adomagni karigumbai khoina haiba thabak tawdrabadi haiduna security sing asebu ki halambi makhoigi jeknaba se Dubai nate India ni aduna subnagi na khoina tawgadaba haibabu ai khoina hairakba demand pumnamak India da khanganduna matam sana perak hangadabani maram asina pung amagi manungda makhoigi manakta demand sing adu hangba lao natrabadi mafam asing mongphom olalakani hairi aduga yamno sitaba karem nabagi mawongda India macha sing asina mafam asida khong hamjin badagi toilet ki pipe ase loina phulle masisu sengdoklu laklo aduga mahaki chana bachinjak chu puraklo hairi ansunna 1979 da Daljit na hijack tawbu matamda haikhiba wahi singi record amung hallaga tarami khonjel asi haujikta demand tawrakiba khonjel aduga chap manarami maram asina haujikta wa nganglakhiba hijacker adu Daljit sing dodi ni haibasi khanglami mahakna matau karamna India da laktuna plane asibu hijack tawribano haiduna minister asina ngakna Bell Buttom da hangli masigi maramdi Daljit asi India da phanabagi damak sifai singna senaduna lairibani Bell Buttom na mahakti India da hanna lakpanati Lahore da ngasai plane khamkhiba aduda changaubani hairi haujik Dubai gi senior intelligence ki miyoi ama sanglakle mahakki maming Mukhtar kawi Mukhtar na Minister Rao da hairi haujik nakhogi oiriba phibam ase aina su khangi hairi maram aduna nakhoina kari tawba pambagi hangli Minister Rao na mafam asida makhogi hai singlaba miyoi singna aronba mawongda operation ama sathabagi ayaba adu pibiyu hairi mafam asida thokpa amang ata khudimak ekhoina loinamak singjage hairi Mukhtar na Rao na hariba wafam adudi mahakna ayaba piba ngamloi madudi Dubai gi awangba thakta phamliba miyoi singna lepkadabani hairi adu oirabasu mahakna hainaduna yenge hairi Rao na makha taraduna Mukhtar da hijacker sing asiga jasinaba puraknabagi wari sanadringai mamangda makhogi passenger sing adu loinamak asoi angam amata yaudabra haibadu yengninge hairi maram asina makhoiga lakminaba miyoi ani plane manungda sangba yanaba ayabadu hijacker singdagi lobiyo hairi Mukhtar na wari sanabadagi Daljit nasu miyoi ani lakpa yabagi ayabadu pirami maram asina san amasung dollar mabani satnaba Bell Buttom na hairi makhoigi nakongda hearing device ama hapsille khoina plane asi hek yorokpaga hijacker asina miyoi ama khakta lao hairi makhoigi plane ni aduna makhoina apam thabak tawgani hairi maram asina dollar oina sangkhre Bell Buttom na hearing device asigi matyengdagi dollar da hijacker sing adu kadai da laibage amasung makhoigi masing thiraknaba hairi aeroplane gi seat asi ekhoina first class business economy haiduna tongan ba ticket ki maman matung inna khaidoki dollar na hijacker asiga wari sanaba saduna Bell Buttom da hijacker gi laifam amasung masing sapsana hairi karigumba dollar na aeroplane asigi tongan mafam gi maming asi amuktang hairabadi mafam aduda hijacker ama lai hairibani aduga anyarak hairabadi hijacker ani lai hairibani asumna dollar na plane manung da hek sanglakbaga hijacker nipa asida economic amasung business section ani asi karamna hana passenger singi masing thiba haudoribano hangli mahangna economic amasung business hairibasi economic section da hijacker ani amasung business section da miyoi ama lai hairibani aduga mahakna hijacker da cockpit tadi kana laibagi hangli cockpit haibasi pilot sing laifam adubani mafam asida mahakna cockpit haibasi amuktang hairabani na pilot singi laifam dasu hijacker ama lai hairibani haujik aeroplane asigi luggage section se open tawdori maram asina Bell Buttom na sanbu luggage section da sanghaunaba hairi aduga dollar da tanja ama yengduna hijacker amabu mahakna phajinaba hotnau hairi Bell Buttom na wafam ase hek haikhibaga Pakistan gi prime minister asisu parap laktuna sanna luggage section da sangnaba hotnaribasi urami masi mangonda kanana pau pirakpadagi khanglibano haibasi khangdi mahakna Daljit ta call parap tawduna luggage section adubu thingjinaba haikhirami
Madudagi mahakna selaktuna pilot asida luggage section adubu thong thingjinhalami. Thong asi thingjilakpana maram oiduna sansu hojikti aeroplane manung asida sangba nanghaudri. Thong asi matomta khudakta thingjilakpasi ubada minister amasung Bell Buttom na ngaklami. Hojik bakhogi marakta lona pau piba miyoi ama yaure haibasi mahakna su khanglami. Hojik airport asida Dubai governor Farhad bin Sultan jauragli. Bell Buttom na mafam asida covered operation ama satha ningbagi pau asi mahakna su khanglami. Minister Rauna mafam asida covered operation ama tauge haiba yarabadi Dubai gi sana India da pusilakpa matamda tax hantahangi natragana karbar taunabagi damak lambi ama semge hairi. Adubu mahakna hairiwa wafam khudimak Farhad na yaramde. Dubai da su khwaidagi hendok thoidokna hairaba police army kaya ama lei. Makhoin irai laina covered operation ama tauba ngami. Adu natragana aeroplane asibu makhoina attack tawduna hijacker sing asigi thawai lawbusu ngami. Adubu makhoina asigumba thabakse amata tawningdi. Masigi maramdi Dubai hariba laibak asidadi khwaidagi maru oibase miyoibagi thawai asini. Thawai amata manghanba pamde hairi. Mafam asida mihat mipun tawbagi thabaksu amata pamde. Maram asina icham samna hijacker sing asiga negotiation tawduna haibadi jasinaba puraktuna santi oina thabak ase losinaba tawse hairi. Aduga India haibasi Gandhiji gi laibakni aduna hingsa gi thabak asi yariba makhai tawdabana phai hairi. Hojik makhogi plan A ase fail oiri. Elias oribi nupi asina weather report adu puraktuna Bell Buttom da pirami. Bell Buttom na hojik plan A fail orabanina plan B amuk tawna bahairi. Hojik Dubai gi turenda India gi army yauraba cargo ship ama laklibani. Makhoina airport asigi force ka pullaga aeroplane asida attack chathagadoribani. Bell Buttom na hariba wafam asi civil aviation gi minister na yaramdi. Minister asina haribasu ansunna plan B asi tawgani haiduna sab jungna leptuna laikre. Somdusu Indian army asi Dubai yausilaklabani. Adubu khanghauduna Pakistan gi prime minister asida kanagumba miyai amana lonna paw hailaklami. Mahakna Dubai gi security da call tawduna hojik turiel da Indian army khusu khulai matik chana paiduna cargo ship amagi manungda lona lakli haiduna paw piraklami. Security sing asina check tawbutasu India gi cargo ship ama lakle haiba si khanglami. Maram asina turian mayai da lairiba thong asi thingjinduna yahas asibu changlakpa thingjillami. Hojikti plan B asisu fail oire. Bell Buttom na siliba plan A amsung plan B animak fail orabanina hijacker sing asina pamliba demand sing adu yathokhiba natana upai amata leitre. Mahakna hairi hijacker sing asiga jasinaba puraknabagi damak minister sing na chatpa haibase kudong thiningai oi. Maram asina chatpa tarabasu mahak oina chatki hairi. Adubu minister asinadi hojik oiriba phibam asida khwaidagi kiningai oiribase hijacker sing asi natte nahakni hairi. Masigi maramdi ngasaina losinba yagarba thabak ase makhoina Bell Buttom gi wa taaduna leiringai da thengtha halabani. Hojiksu mahakna haiba wa tarbadi passenger singi thawai mangba haraklagani. Maram asina mahakpu mafam asida lengdana leibiro minister ibani na satuna hijacker sing asiga wari sanajarurage hairi. Hojik minister ani asi aeroplane manungda changlakli. Hijacker mayamgi makok oiriba Daljit Singh Dodi thoroktuna minister ani asida makhoina pamliba demand sing adu hairami. Mahakna demand sing hairamdaida Pakistan gi prime minister da call tawduna mahakna hairiba wa khudimak tahallami. Ahanba demand hojik India gi jail da leiriba Bawal Singh, Ranjan Singh amasung Azadi Dal gi leader Tejpal bu jail dagi thadokadabani aduga mafam asida puduna lakadabani. Mahakna demand si hairingaida manakta leiriba hijacker asina telephone adu mahaki machin mayata nakna thangjilaklami. Madudagi mahakna munna yengbudagi telephone adu amuk laukthokirami. Ani suba demand makhoi loinamak London da asylum pigadabani. Asylum haibasi kanagumba miyai amana atopa laibak amada ningkha tamna leiba yabagi right adubani. Makhoibu asylum pireba matungda criminal record su amata leihaloidabani hairi. Aduga London gi paisa million ama pirakadabani. Masi Lahore da oiramlabadi paisa asi tangkhai oirambasu yabani adubu hojikti daban oire hairi. Ahum suba demand mafam asidagi London da paiginaba aeroplane ama sillangadabani. Madusu British ki miyoi khaktana salaiba oigadaba. Hairiba demand khudimak pung 5 makhai phawagi manungda pirakadabani natrapadi mafam asida leiriba miyoi khudimak ut olhalagani hairi. Minister asina yaragadi ahal oirabasing amasung angang singbu thadokpiu hairi. Adubu Daljit na hariba demand singsi hana ningba thunghallo aduga mahakna hariba thabak khudimak yagani hairi. Hojik minister ani asi chatkena thorakpa matamda Daljit na civil aviation gi minister bu lehauna ba hairi. Mahakna hairi minister ama lehaurabadi makhoina taliba demand asi suksoi soidana phangani. Mahakna hariba wa khudimak Pakistan gi prime minister su loina taram. Maram asina Daljit bu yamna singma miyoi amani haiduna thagatpa phongdokli. Amasung Daljit na ngakchau thekpa robu mahaki makhongda tuhallani hairi. Elias obi nupi asina ansunda kaidorage hangli. Ansunna hojikti thabak
खुदिमक लोइना लोइरे मखोय माइथीरे हाइरी मरम असिना नुपी असिना मखोयगी दमक तौबिगिबा थबकसिंग अदुगी दमक थगतचरी हाइरी अदुना हौजिक्ति वेदर रिपोर्ट अमसुंग अतोप्पा फाइल न सिंगबा पुदुना महाकना तौगदबा थबकसिंग तौजरुरो हाइरी मफम असिदा नाहाकना कुइना लेरबदी नंगोंदा अतोप्पा मियोइसिंगना चिंगनागिबसु याय हाइरी नुपी असिना सार खोइना यामना कन्न होनरगा माइथीरे हाइबसे महाक याम नुंगाइते हाइरी मखोयगी टीमना माइथी हनबा पामदे अदुना महाकना तौबा ngamba थबक लेरबदी तसेंगना ngambra yenगे हाइरी बेल बटन हौजिक तौबा याबा थबक अमत्ता लेद्रे तौबा याबा लोइना तौरे अदुबु माइथीरे नंगना तसेंगना अखोयगी मतेंग पांगनिंगलबदी ngasai साबा लोसindana लेहौबा बिल्डिंग अदुदा चंगबा याहल्लो मखोयगी पैसेंजर सिंगदो असोय अंगम अमत्ता याउदरबा हाइबसी येंगनिंगी हाइरी हौजिक पाकिस्तान की प्राइम मिनिस्टर का लाकमिनागिबा मियो असिना टीवी दा ngasi नोंगमगी ओइबा अयिंग असागी पाउ तारी पाउ असिना ngasi di यामना सावरबा लेंगोयगी नोंगलै नुंसित तौबा याबगी चांस यामना वांगी हाइरी पाकिस्तान की प्राइम मिनिस्टर असिना मदुबु उरगा ओइरोय पारोयदबा पाउ तारगा लेरे असेंगबा टीवी की पाउदो थारओ हाइरी पाकिस्तान की प्रेसिडेंट जिया अल हक सु यामना नुंगाइना पाउ तारी पाउ असिना हाइरी हौजिक इंडिया की गवर्नमेंट अमसुंग मिनिस्टर ऑफ एक्सटर्नल अफेयर ना हाइजैकर सिंग वरी सनादुना जासिनाबा पुरखरे हाइजैकर असिना डिमांड तौरपगी मतुंग इन्ना इंडिया की जेल दा फाजिंदुना थमलिबा लालहौबा मियोय तारेट थादोखरे मखोय दुबई दा चटखरे हाइरी पाउ असि ताबदा पाकिस्तान की प्राइम मिनिस्टर ना शाबाश पेले हे गजा हिन्ना हिंदुस्तान बु खुदुम तंसिलनी हाइरंबा वाफम अदु चुमले हाइदुना हरावना नोकलम ngasidi yamna special oiba seafood order tawro hairi allies oibi nupi asina weather report adu ATC da pirami hauji इंदिरा गांधी दा लंदन की प्राइम मिनिस्टर नुपी असिना कॉल तौरक्तुना लंदन की पैसा मिलियन अमा अमसुंग ब्रिटिश की मियोय खक्तना चलाइबा एरोप्लेन अमा हाइजैकर सिंग दा पीखरे हाइरी हौजिक इंदिरा गांधी दा नतना येंगलिबा मयाम की मफम दसु इंडिया ना सोजन माइथेरे हाइजना खल्ले अदुबु मथंग तारकपा सिंदा करी ओइरकपा याबगे हाइबदु पुन्ना येंगमिनखिसि सांतोकना बेल बटन हाइरंबा वाहिदु निसिंगलक्लमी इट्स नॉट ओवर टिल इट्स ओवर हाइबदी तौगदरिबा थबक असि अदुम तौरबदी माइ पाकपगी चांस लेरी हाइबनी हौजिक लालहौबा तैरेट असि दुबई यौसिल्लक्ले तेजपाल थादरौले खंगबदा महाकी मियोइसिंग यामना हरावरमी एलाइस ओइबी नुपी असिना अनसुन अमुसुंग महाकी खोंगबु सिंगबु साबा लोइद्रिबा बिल्डिंग ना लेरिबा मफम असिदा पुरक्लमी नुपी असिना युम साबा मी मानबगी दमक ड्रेस चेंज तौथुकलो हौजिक टेररिस्ट सिंगसु यरोखरे अदुना नखोयगी मीगा हौजिक सिंदोकनगदौरे हाइरी बेल बटन ना मियोय कनामता सिंदोकनबा यारोय हाइरी वही असि ताबदा नुपी असि ngaklammi अदुबु हौजिक यामना ngakpa थौदोक अमा थोकले ngasaidaगी बेल बटन ना तौरिबा प्लान खुदिमक पाकिस्तान की प्राइम मिनिस्टर दा लोन ना हाइदोकलमलिबा मियोय असि अतै कनासु ओइरमद्रि मखोयगी मतेंग पांगलिबनी हाइदुना ngasaidaगी मखोयगी मनाक्ता लैरिबा नुपी असि ओइदुना लेरमली ngasai साना लगे सेक्शन दा चंगे तौबदा खुदकता थोंग थिंजिल्लखिबा अमसुंग लोन लाकपा इंडियन आर्मी यावरबा कार्गो सेपु पाकिस्तान की प्राइम मिनिस्टर दा लोन पाउ पिरमलिबसि नुपी असिना ओइदुना लेरमले नुपी असिना हौजिकति महाकी अरोनबा थबक खुदिमक लोइना खंगरबनिना खुदोंथिबा नंगदौरे खंगबदगी थांग मचा अमा लौथोक्तुना बेल बटन दा अटैक तौबा हौखरे बेल बटन हारिबा मियोय असिदि फजना ट्रेनिंग लोरबा मियोय अमनी मरम असिना नुपी असिबु महाकना याम लाइना माइथीबा पिरमी हौजिक नुपी असि महाकना वांथाहल्ले अदुगा मखोंग मखुट असि पुनसिंदुना थमलमली मखोयना स्पेक अमसुंग फी खरा पुदुना चटखिरमी हौजिक मखोयगी टीमना यामना सेक्शनना युम साबा मियोयसिंगी ड्रेस सेचिंदुना असुम थोरकपना साबा लोइद्रिबा बिल्डिंग असि यौरे हौजिक हाइजैकर सिंग असिना तोंगदुना चटखिगदौबा एरोप्लेन असिसु यौरक्तुना लैरबनी दलजितना मतम खुदिमक्ता इंडियाना अदु माइथीदुना लैरगदबनी हाइरी हौजिक दलजित अमसुंग हाइजैकर सिंग असिना सिविल एविएशन मिनिस्टर अमसुंग कबाडी प्लेयर अमा पुदुना मखोयगी गारीदा तोंगदुना चटखरि तौरिबा थबक खुदिमक बेल बटन नसु लोना येंगदुना लैरिबनी बेल बटन हाइरी महाकी ममाना मतम खुदिमक्ता करिगुम्बा थबक अमा फेल ओइगरबसु अतोपा थबक अमा अमुक सोइदनबा प्लान तौदुना थमगदबनी हाइरी असुमना हाइबगा हौजिक मफम असिदा यामना ngakpa थौदोक अमा थोकले लैंगोयगी नोंगलै नुंसित अमा लागले अदुना लैरमलिबा खुदिमक लैंगोयतना पुमम ममखरे बेल बटन अमसुंग महाकी टीम दी स्पेक अमसुंग फीना कुपसिनबदगी लैंगोय सिंग असिगी मरक्ता चटपा ngamlam ngakliबदी लैंगोयगी नुंसित असि नुंथिनगी पुंग 5 मखाइदा चप चाना लाकदबनी अदुबु मसी हयेंग अयुकी पुंग 5 मखाइदा लाकनी हाइदुर इदुना लेरमले मसी पुंगनमक बेल बटन प्लान तौबो ओइरमले ngasai weather report asi mahakna paiduna lehauba matamda PM asi AM haiduna onthokkhibani maram asina airport ki miyoi singnasu hayeng ayoki pung 5 makhaida oina laingoi gi nungsit ase lakani khanduna hijacker sing asibu makhoi gi plane da chatkhiba yabagi ayaba pithokhrabani adubu haujik laingoi asina loina kupsin gi badagi hijacker sing asi lambi chatham khangdri aduga
ꯃꯈꯣꯏ ꯑꯃꯒ ꯎꯅꯗꯕꯒꯤ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯕꯦꯜ ꯕꯇꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯍꯥꯏꯖꯦꯀꯔꯁꯤꯡ ꯑꯁꯤꯕꯨ ꯑꯦꯇꯦꯛ ꯆꯠꯊꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯔꯣꯏꯕꯗ ꯊꯧꯕ ꯒꯥꯔꯤ ꯑꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯍꯥꯏꯖꯦꯀꯔꯁꯤꯡ ꯑꯁꯤꯕꯨ ꯐꯨꯕ ꯍꯧꯔꯤ꯫ ꯑꯟꯁꯨꯟꯅ ꯄꯪꯊꯅꯕ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯏꯖꯦꯀꯔꯁꯤꯡ ꯑꯁꯤꯕꯨ ꯄꯪꯊꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯨꯅ ꯑꯇꯣꯞꯄ ꯍꯥꯏꯖꯦꯀꯔꯁꯤꯡꯕꯨ ꯇꯥꯟꯅꯈ꯭ꯔꯤ꯫ ꯍꯥꯏꯖꯦꯀꯔ ꯑꯃꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯟꯁꯨꯟꯒꯤ ꯒꯥꯔꯤ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯣꯏꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯄ ꯌꯥꯗꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯐꯝ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯗꯜꯖꯤꯠꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯀꯥꯞꯂꯤꯕꯩ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯑꯟꯁꯨꯟꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯒꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯂꯦꯞꯈ꯭ꯔꯦ꯫ ꯇꯥꯂꯛ ꯑꯁꯤꯗ ꯑꯟꯁꯨꯟꯅ ꯂꯥꯛꯇꯨꯅ ꯍꯥꯏꯖꯦꯀꯔꯁꯤꯡ ꯑꯁꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯪꯊꯅꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯍꯥꯏꯖꯦꯀꯔꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯄꯪꯊꯍꯟꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯗꯜꯖꯤꯠꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯁꯤꯁꯨ ꯂꯩꯉꯣꯏ ꯃꯔꯛ ꯑꯁꯤꯗ ꯂꯝꯕꯤ ꯀꯛꯉꯥꯎꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯝꯕꯤ ꯀꯛꯉꯥꯎꯅꯗꯨꯅ ꯂꯥꯛꯄꯗ ꯑꯇꯣꯞꯄ ꯍꯥꯏꯖꯦꯀꯔꯅ ꯊꯧꯍꯧꯕ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯁꯤ ꯈꯥꯝꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯃꯈꯣꯏꯗ ꯆꯃꯝꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯅꯕ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯩꯔꯤꯉꯩꯗ ꯑꯟꯁꯨꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯂꯥꯛꯇꯨꯅ ꯗꯜꯖꯤꯠꯀꯤ ꯃꯤꯑꯣꯏ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯤ꯫ ꯑꯟꯁꯨꯟꯅ ꯗꯜꯖꯤꯠꯀꯤ ꯃꯤꯡꯁꯦꯜ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯄꯪꯊꯅꯕ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯁꯤꯟꯒꯦ ꯇꯧꯕꯗ ꯗꯜꯖꯤꯠꯅ ꯀꯥꯎꯊꯣꯔꯛꯄꯗꯒꯤ ꯃꯍꯥꯛ ꯇꯨꯔꯝꯃꯤ꯫ ꯗꯜꯖꯤꯠꯅ ꯊꯣꯔꯛꯇꯨꯅ ꯑꯟꯁꯨꯟꯕꯨ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯂꯩꯉꯣꯏꯒꯤ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯀꯟꯃꯟꯈꯤꯕꯗ ꯀꯔꯤ ꯑꯃꯠꯇ ꯎꯔꯝꯗ꯭ꯔꯤ꯫ ꯑꯟꯁꯨꯟꯗꯤ ꯑꯈꯟꯅꯕ ꯁ꯭ꯄꯦꯛ ꯑꯃ ꯎꯞꯄꯅꯤꯅ ꯂꯩꯉꯣꯏꯒꯤ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯎꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯗꯜꯖꯤꯠꯄꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯊꯔꯤ꯫ ꯑꯟꯁꯨꯟꯅ ꯗꯜꯖꯤꯠꯀꯤ ꯃꯆꯤꯜ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯉꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯆꯤꯟꯗ ꯆꯪꯍꯟꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯃꯃꯥꯡꯗ ꯅꯍꯥꯛꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯗꯨꯅ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯍꯟꯈꯤꯕꯗꯨ ꯅꯍꯥꯛ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯀꯣꯜ ꯑꯁꯤꯕꯨ ꯑꯟꯁꯨꯟꯅ ꯄꯥꯏꯈꯠꯇꯨꯅ ꯐꯣꯟ ꯄꯥꯏꯔꯛꯂꯤꯕꯁꯤ ꯔꯣꯅꯤ, ꯃꯁꯤ ꯅꯪꯅ ꯍꯥꯟꯅ ꯇꯥꯔꯝꯂꯒꯅꯤ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ꯫ ꯃꯁꯤ ꯇꯥꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯤ ꯐꯨꯗ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗꯣ ꯅꯤꯄꯥ ꯑꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ, ꯑꯗꯨꯒ ꯁꯂꯥꯗꯀ ꯂꯣꯏꯅꯔꯕ ꯇꯒꯠ ꯇꯦꯛꯂꯕ ꯔꯣ ꯐꯤꯁ ꯄꯨꯔꯛꯂꯦ ꯍꯥꯏꯔꯨꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅꯁꯨ ꯔꯣꯅ ꯍꯥꯏꯖꯦꯀꯔ ꯑꯗꯨꯕు ꯂꯣꯏꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯟꯁꯨꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯍꯥꯏꯖꯦꯀꯔꯁꯤꯡ ꯑꯗꯨꯕꯨ ꯄꯪꯊꯍꯟꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯨꯡ ꯑꯁꯤꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯉꯣꯏꯒꯤ ꯅꯨꯡꯁꯤꯠ ꯑꯁꯤꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯗꯨꯕꯥꯏꯒꯤ ꯒꯚꯔꯅꯔ ꯑꯁꯤꯅ ꯌꯦꯡꯂꯛꯄꯗ ꯍꯥꯏꯖꯦꯀꯔꯁꯤꯡ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗ꯭ꯔꯤ꯫ ꯁꯨꯞꯅꯒꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯨꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯗꯨ ꯂꯩꯕ ꯎꯔꯝꯃꯤ꯫ ꯉꯁꯥꯏ ꯑꯟꯁꯨꯟꯅ ꯄꯨꯟꯗꯨꯅ ꯊꯝꯍꯧꯕ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯒꯚꯔꯅꯔ ꯑꯁꯤꯗ ꯂꯣꯟꯅ ꯇꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯟꯁꯨꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯈꯤꯅꯕ ꯑꯌꯥꯕ ꯂꯧꯕ ꯃꯇꯝꯗ ꯑꯌꯥꯕ ꯄꯤꯔꯛꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯟꯁꯨꯟꯅ ꯃꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯕꯒꯤꯅꯤ꯫ ꯒꯚꯔꯅꯔ ꯑꯁꯤꯅ ꯉꯁꯥꯏ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ, ꯏꯆꯝ ꯆꯝꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯟꯁꯨꯟꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯅꯝꯊꯥꯛ ꯅꯠꯇꯦ, ꯆꯝꯖꯔꯕ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯕꯨ ꯁꯤꯡꯅꯗꯨꯅ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯠꯇ꯭ꯔꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯔꯥꯟꯒꯤꯗꯃꯛꯇ ꯑꯆꯨꯝ ꯑꯔꯥꯟ ꯕꯤꯆꯥꯔ ꯇꯧꯕ ꯍꯥꯏꯕꯁꯦ ꯅꯝꯊꯥꯛ ꯅꯠꯇꯦ, ꯐꯠꯇ꯭ꯔꯕ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕꯁꯤꯡꯗꯨ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯤ꯫ ꯃꯗꯨꯃꯛ ꯑꯗꯣꯝꯒꯤ ꯍꯦꯜꯞ ꯗꯦꯛꯁꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯜ ꯔꯦꯀꯣꯔꯗꯁꯤꯡ ꯑꯃꯁꯨꯡ ꯕꯦꯡꯛ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯑꯁꯤ ISIꯒ ꯄꯨꯟꯗꯨꯅ ꯑꯔꯣꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯟꯁꯨꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯥꯜꯂꯕꯗꯤ ꯃꯈꯣꯏꯅ ꯀꯧꯅꯤꯡꯕ ꯃꯇꯝꯗ ꯀꯧꯔꯛꯇꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯟꯁꯨꯟꯅ ꯗꯨꯕꯥꯏꯒꯤ ꯒꯚꯔꯅꯔ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯔꯤꯛ ꯑꯃ ꯐꯥꯎ ꯇꯥꯍꯟꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯁꯤ ꯒꯥꯟꯙꯤꯅ ꯄꯣꯛꯈꯤꯕ ꯍꯤꯡꯁꯥ ꯑꯃꯠꯇ ꯇꯧꯗꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯁꯨ ꯏꯟꯗꯤꯌꯥꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯂꯝꯗꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯑꯃꯠꯇ ꯀꯧꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯂꯝꯗꯝꯕꯨ ꯅꯨꯡꯁꯤꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯟꯁꯨꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗꯒꯤ ꯒꯚꯔꯅꯔ ꯑꯁꯤꯅ ꯄꯦꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯟꯁꯨꯟꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯁꯨ ꯆꯨꯝꯕꯗꯒꯤ ꯅꯨꯄꯤ ꯑꯁꯤ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯟꯁꯨꯟꯅ ꯒꯚꯔꯅꯔ ꯑꯁꯤꯕꯨ ꯊꯥꯒꯠꯂꯤ, ꯑꯗꯨꯒ ꯑꯏꯪ ꯑꯁꯥꯒꯤ ꯄꯥꯎ ꯄꯤꯅꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ ꯑꯗꯨ ꯆꯞ ꯆꯥꯅ ꯆꯨꯝꯕꯒꯤꯅꯤ꯫ ꯒꯚꯔꯅꯔꯅ ꯑꯟꯁꯨꯟꯒꯤ ꯃꯃꯤꯡ ꯈꯪꯍꯧꯕ ꯌꯥꯕ꯭ꯔꯥ ꯍꯪꯂꯤ꯫ ꯑꯟꯁꯨꯟꯅ ꯃꯤꯡ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯃ ꯂꯩꯕꯅꯤꯅ ꯕꯦꯜ ꯕꯇꯟ ꯍꯥꯏꯗꯨꯅ ꯀꯣꯗ ꯅꯦꯝ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯖꯦꯛ ꯇꯧꯈ꯭ꯔꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯑꯃꯨꯛ ꯏꯟꯗꯤꯌꯥ ꯇꯝꯅ ꯄꯥꯏꯈ꯭ꯔꯦ꯫
मियोई अमा संगलक्तुना प्राइम मिनिस्टर दा अनसुना चथागिबा ऑपरेशन मिराज असी माई पाकले हाइरी इंडिया की जेल दगी थादोखरबा लालहौवा तरेनमक अमुक हन्ना फाबा ngambada natana hijacker mari amasu फाबा ngamle हाइरी पाव असी ताबदा प्राइम मिनिस्टर अमसुंग राव अदुकी मतिक हरावरमी सोमदना प्रेसिडेंट जिया अल हकना माइथीबगी पाव ताबदा असाउबगी फानखै लेरमदी अदुगदी ngasai अनसुना हाइखिबा इंडिया बु मचेत मचेत थुगाइनबा प्लान तौरिबा ऑपरेशन टोपास असिसु तसेंगनमक ISI ना प्लान तौदुना लेरमले हाइबसी खंगबंगम हौजिक हाइजैकर सिंगबु फादुना पुरकलबा प्लेन असि इंडिया की पालम एयरपोर्ट यौरकले अनसुलना दालजितबु मयाम मांगदा पुथोरकलमी अदुगा अतोपा हाइजैकर सिंग असिसु मथंग मथंग पुलिस दा सिनागरे सांतोकना अनसुनबु थागतली अनसुनना आईबीगी डायरेक्टर दा अदोमना अखोगी मतेंग पांगनी हादुना सिल्लिबा नुपी अदुना अखोइबु अवाफमदा ताहलमगदबा खजिकता ngai हाइरी हौजिक हाइजैक तौरुरबा इंडियन एयरलाइन IC691 असि लैंडिंग तौरकली यामलबा मियाम अमना हवाई वाना मखोइ मखोगी मरी मता असिबु असोइंगम अमत्ता याउदना मफम असिदा यौरकबु ngaiduna लेरिबनी प्लेन असिना लैंडिंग तौखरबा मतुंगदा मखोइना अमगा सेलक्तुना मसा मसागी इमुंग मनुंगा असोइंगम अमत्ता याउदना पुलम्मी मसिबु उबदा अनसुनगी थमोइदा हराउबगी पानखै लेरमदे मखोइना सुम हराउ हराउ पुनबसी उबदा महाकी ममासु महाकी मनाक्ता तेक्ता कायदना लाकपु उजरमी नोंगालबदा हौजिक अनसुन मयुमदा यौरकले सरिकाना महाकपु लाकपा ngaijरमी अनसुन महाक कोचिनदगी हलकलिबनी हाइरी अदुगा सरिकाना महाकिदमक पिनी सेमी चानबा तौरसे हाइरी कोल अमा लाकपदगी सरिकाना पाइखलुबदा सांतोक ओइरमले सरिकाना सांतोकता अनसुन असि कोचिनदगी हलकलिबनी हाइजुना मंगोंदा तम्मी हाइरी वही असि ताबदा सांतोकना कन्ना नोंगलक्लम्मी मसिगी मरमदी सरिकाना अनसुन असिबु कदाइदा चलुबगे हाइबसी चपचाना खंगबगुम तौवी सांतोकना करिगुंबा मतमदा महाकना अनसुनबु यामना साउनिंगबा यावी थबक्तगी पोथा हल्लगे खनबा फावबा यावी नत्रगा अंडमानदा ट्रांसफर थादोखिगे हाजुना खनबसु यावी हाइरी महाकती अदुकी मतिक लौसिंग लैबा मियोय अमा ओइरगा लेरमले हाइरी अदुगदी हौजिक यामना ngakliba wafam ama hairакли अनसुनबु रोड थबक तौनबगीदमक सांतोकता चे चांग पिरमलिबा मियोय असि सरिका ओइदुना लेरमले सरिकासु अनसुन खंगहंदना रोड थबक तौदुना लैबी देलेल लैरबा मियोय कयाबु खनगतनबगीदमक लैबा मियोय अमा ओइदुना लेरमले मरम असिना सांतोकना सरिकाबु अनसुनगुमलबा यामना हैसिंगलिबा मियोय अमाबु हाइरकपगीदमक थागतपा फोंगदोकपगा लोइनना मूवी असि मतांग असिदा लोइसिल्ली हौजिक मूवी असिगी लोइसिलकपदा रियल टाइम दा थोखरबा रोना चथखिबा माइ पाखरबा ऑपरेशन असिगी मतांगदा हाइरी तसेंगनमक हाइजैकर सिंग असि इंटरोगेशन चथबदगी ISI गा मरी लेनै हाइबसे खंगबा ngammi 1994 दा इहान हानबा ओइना रोना अतोपा लैबाकता ऑपरेशन चथदुना पैसेंजर सिंगबु कनबा ngamखि असिदा नत्तना हाइजैकर मरी अमसु फाबा ngamखि इंडिया अमसुंग दुबई अनि गी मरक्ता थोखरिबा थौदोक असिना लैबाक अनि असिबु हेना नक्सिनबा लंबी अमदा पुरकलम्मी ऑपरेशन असिदा मियोय अमत्तगी थवाई मांगखिबा लैति मफम असिदा उलिबा फोटो असि रोना मरम ओइदुना माइ पाखरबा रेस्क्यू तौरबा एरोप्लेन अदुगी पायलटनी महाकी ममिंग DK मेहता कौवी महाकपु एवार्ड सु पीरी मयाम तोइना हंगनबा वफम अमा लै रोना सुयामना वाना होनादुना थबक कया अमा तौरगा एवार्ड अमत्ता पीद्रिबसे करिगिनु मसिगी मरमदी मखोगी असेंगबु मसक अदुबु लोसिनबगी दमक्तनी रियल टाइम की ओइना बेल बटम की मसक असिसु उथोक्ते महाक असि अदुकुमलबा रोगी कवर एजेंट अमनी मयामना ngасigi आइगी मूवी असिबु करम तौबगे हाइबदु कमेंट बॉक्स ता थंबिरमु मयामना आइगी चैनल असिबु लाइक अमसुंग सब्सक्राइब तौबसु कौबिरमगनु।